Manipur lengangna akhanaba assembly mifam kaugani haina miyam da pikhiba thajaba ngasi fawba thabakto onthoktabadagi madugi thawongbu kokomina akanba mongda yaningdaba phongdorakli. Kokomina changsalakpa khongjanggi sarugamo inangasi miyamna Deputy CM Y Joy Kumar amadi MP RK Ranjan gi mayumda thomjinkhre mafam kayada cheksal khongjang chathakre. Manipur Legislative Assembly ki akhanaba mifam ama kaubiyo haibada lengakna yadriba asi aronba agenda ama leirabra haibagi jingnaba chauna leire haina MPCC gi maiketagi thamlakli. NEIDP ki State Senior Vice President oina Thawpuramba amadi haukiba taratare laksuba Inner Lok Sabha Parliamentary Mikhalda Party asigi mirep oikiba ex-MLA RK Anand Party asidagi tokre. Lengaki makhada leba Dr. Singna Private Hospital Singda Thabak Pugi Thawong Mathang Chahi ki January amadagi lepnanaba International Peace and Social Advancement gi maikidagi akan mawafam thamlakli. Amasung Manipur gi tampaki mafam kayada bom pokhaibagi thokdok thokraba matung police na cheksal thorang kaya lokhatli lalhobagi miyoi yauna chingnaba miyoi kaya phagatkre. Member Kurumzari. Adom Ningbi Ribasi Back News ni ay khangen bam thoinu henbi hauji pungja siphabu gi marui pausing miyam da pizari. Manipur lengangna athubada State Assembly kaugani haiba kokomi amadi state asigi miyam da thajaba pikhraga ngasi fawba thabakto onthoktana leiba asi yaningde akanba mongda condemn tawi haina kokomi gi Assistant Coordinator Community and Affairs Phundrai Mayum Abdullana phongdorakli. Wafamasi Naga Peace Talk ki Warushina State asigi apunbagi saktamda hiram amatada akaiba piba yaroi haiduna kokomi gi mityeng makhada state asigi mafam khudingda paksanna changsaliba khongjanggi saruk amada phongdokibani. Imphal District ki Kongba Kaithel Thong Londuna amasung lambi tangkhai thingduna KYO Kongba Nongthombam Leikai amasung Kongba Kaithel Phambi Nupi Lup na changsan kiba khongjang aduda Abdullana makhatana hai India lengang amasung NSCN IM anigi marakta chathariba santigi wari asi in principle oina hiram kayada yanaba purakraba fawbada state lenga ki maikedagi kari wafam yauri haiba khanghanba ngamdaba haibasi yamna laibak thiba thawongni masina takpadi state asida paliba lengang asi matik chadre haiba takpani kokomina luchingduna Manipur miyam ga kutsamna duna changsaliba khongjang asi lengakta thongna pibani Manipur miyamna Pamde Yade Maram Asina Yabangam Loy Haibadu Center that Taksan Gadabani Haiki. Nakalamuram da Kokomigi meeting Makada status Gimafam Kuding Makta Pak Shan Changsaliba Kongjang Gisarukamo Oina Palace Compound the Laiba Lamyan Basanglen Gimamangda Laimarolgi Sairolgi Mihut Singna Jacksel Wakat Mipam Chataki. Loina Nasana Konung Maira Paibi Loop Amasung YWC Gimihut Singnasu Konung Get the Jacksel Wakat Mipam Chataki. Masiguma matam masida chauki yaung wakhan khan bagi mawang amakha khangchal usanadana centeri yaka yengang lei bhai base masi koi miyam na yaba sugam amloi pham thadoke khotoke kaina koi miyam na yaba maram am phulaite pham thadok ko yaroi koi leiba kan gadabni haiba sini honorable chairman hansu phongdok pi shiba haina shibi ge kai de shibi ge haina no honorable chairman shiba du nate hingna ai koi miyam amasung leiba kan ba do maduni koina pamjari ba se ngasi government of India na ai koi miyam da nam thabagi mawang amada tawning ba tawgani na khoi da khanna bagi darkar leite hain ngasi tawriba khongthang asina asum lepra changchin lakpa taragade tunglam chal amagi damakta war lauru hangai leite khoi miyam se khangbagi pangal lalhan birakano ngaside kokomina khoi miyam lusingi ngamdabi tanja am tholak pataragadi Manipur da sakpa mayaw aduna Delhi da sumadugi maisha phangani habase amjage India government amadi NSCN IM anina sahi sangna santi gi wari sanarakpa masina Manipur gi boundary amadi saktam karaklabadi aikhoi yaba sugam ngamloi kokomina sangsilakliba khongjang sida support tawjagani Kokomina changsalakpa khongjanggi sarugama oina ngasi miyamna Deputy Chief Minister Yumnam Joy Kumar gi mayomda thomjinkhre ngasi uripok apunba yaifa thaurang nupi lupna sinduna chathakiba cheksel khongchat aduna Deputy Chief Minister Yumnam Joy Kumar gi mayomda thomjinkhibani khongjingloi singna phongdolakpada Naga Peace Accord kamari leinana Deputy CM gi tangtaba mafam khangnanabagi damak mayomda thomjinkhibani haire Tungda Khongjangloy Singh adu Manipur Police ki personal kayana thingduna miyoi khara khaktamak Deputy CM ga unahanki.
Deputy Chief Minister Yumnam Joy Kumarna Kokomida Special Assembly Session gi matang da piki ba thajaba adu Chief Minister na Delhi dagi halaklaba matung wafam kharak khangbangam lagani haina khongjangloy singda khanghalakhi hairi Nakalamuram the Imphal East District ki Kongbada Laiba Lok Sabha gi MP Dr. R.K. Ranjan gi mayum daso khongjangloy singna thomjan kre India Lenga Amadi NSN IM gi marakta sanari ba peace talk kamari lainana MP R.K. Ranjan ki tangtaba wareb khangnanabagi damakta Kongbagi miyamna MP asigi yumda thomjan khibani haina khongjangloy singna phongdoklakle Tungda khongjangloy sing adu Manipur Police ki personal kayana thingduna miyoi khara khaktamak MP R.K. Ranjan ga unahanki India government amadi NSN IM gi marakta chathariba naga peace talk ki yanaki bawafam miyam da khanghalu Manipur gi apunbagi saktam kaibe yaroi haiduna cheksel khongjang kaya leptana changsili Naga peace talk ki waroi sin athuba matam da miyam da khanghalu haiduna Johnston Higher Secondary School gi mahiroi singna lambi da tholaktuna human chain semduna khongjang changsan kre khongjang aduda saruk yakiba Social and Culture Secretary Manicha Nahai Naga gi Waroisin Purakpa Matamda Satra Kunai na Taramna OE, Waroisin Asada Manipur gi Saktam Solak Pataragadi, Satra Kunai na Yabangamloy. Luinana, Lamdamasida Lady Ba Satra Sing Amato Oina Manipur gi Damakta, Leptuna Akan Bakongjang Kaya, Jangsan Gani Haiki. NSM amadi central government na shanti gi warosim prognaba honagadabani karigumba Manipur gi integrity solakadaba mawong urakpa taragadi imalaiba gi damak chatra khunai gi damak akanba khongjang jangsin jagani haina media gi through da thamjai Coordinating Committee on Manipur Integrity Kokomi gi lamjing makhada Indo-Burma Road Sports Association Yumnam Laikai Chaukat Thorang Nupi Nambol Mapal Women's Welfare Association amadi Pil na Sinduna Yumnam Laikai Damyam na Imphal More Lambi Tangkai Tingduna Cheksel mi Pambaga Luinana Manipur gingam kai Kaibe Yaroi Haiduna Kolau Kaya Lauki Cheksel mi Pam Asada Saruk Yakiba Khongjangloy Singna Phongdorapada Naga Peace Talk ki Waroisin gi Polda Manipur gingam kai amadi Kanglo Furup Naiba Thausil Yauram Labadi Miyamna Yabangamloy Masi Khangna India Lengak na Manipur gingam kai da ayetpa pidanaba thabak matam chana lokhatkadabani Karigumba Miyam gi Mayok da Thabak Toraklabadi Siba Changba Khangdana Akan Bakongjang Changsan Gani Haiki. Nakalamuram da Imphal East ki Nagaram da Laiba Eagle High School gi Mahiroi Singnasu Naga Peace Talk ki Waroi Sin Purapada Hiram Amatada Manipur gi Apunba gi Saktam da Akaiba Piba Yaroi Haiduna Human Chain Semdana Khongjang Changsan ki. Nagagi santi gi wali sina Manipur gi kari umam tam tada koi akai ban se pibia roi Manipur macet tabia roi tokai roi culture gi tradition gi religion gi hai ba koi tokai roi sahi lising ani gi hena itihas le laba lamnam se kahen be roi kari gumba kari ko taragadi lamnam se gi koi gi kai pun hamiram ba asugumba koi gi lam se asida kari ba soi ba malak pun tamda faina koi gi oi ba thawai ba mu leitana asugumba balidan tong India ga Naga ga pisto aroi ba waroi sin oina sanaga dori ba sida akoi gi Manipur gi ngam khai macet amata Kaiba yaroi tawrakliba irang asida akoi gi Manipur gi sarkar na su akan ba phirep lauba akoi pami shanti oina waroi silo du solution biu aduga akoi ju shanti pami masida kari gumba lam machet amatang kairak labadi akoi gi akan ba khongjang akoi jangsen gani matang sida Manipur sarkar na su akan ba phirep lau biu Imphal West District ki Manung Channa Kanchipur da Laiba Dineshwari Higher Secondary School ki Mahiroi Singnasu National Highway gi lambi paring the human chain semdana Kokomi gi khongjang sabat kre NSN IM amadi India lengak na yanaki bawafam sing miyam da khanghalu Naga Peace Accord na Manipur gi saktam kaihan ba yaroi Long Live Manipur haiba kholau kaya lauki Sugnu Kaitel da Sungasi Sugnu Langjing Wapokpi Tangjeng Kunau Chajing Korsan Tabi Mangjin Ten Tangjeng Kunjau Khobok Sugnu Jaubeng Sokom amasung Serogi Miyamna Mahiroi Singaluina na Manipur gingam kai Kaiba Yaroi Haiduna Cheksil Mipam Pamduna Khongjang Changsan ki Jekon the Labor Brighter Academy gi Mahiroi Singna su human chain semduna protest toki
Kongba Khetri Lekai, Janam Lekai, Apunba Nupi Samas Welfare Association Nasu, Naga Peace Talk Kiwari Sina Manipur Gi Apunba Gi Saktam da Singna Rakpa Yaroi Haiduna Chiksil Mipam Pamki. Film Forum Manipur gi members singna akan bakongjang kaya changsin gani haina fongdokre. Wafamasi ngasi Film Forum Manipur na sinduna sana kaithel da leiba Film Forum gi office ki mamang da chathaki ba chiksel mifam da Film Forum gi chairman S Mangol Jauna fongdokhi bani. Mifam aduda Mangol Jauna makata na hai Naga gi waroi sinda Manipur gi saktam soklam bataragadi miyam ga loina na akan bakongjang changsin gani. Kokomina changsilak bakongjang khuding makta Film Forum Manipur na susaruk yagani haiki. India government ki mapuksel siang daba mong NSN IM ki mapuksel mong makoi ki thorei ba uthorei ba mong singsina masi aikoi ramdam sida leipam khangdre maramdi aikoi Manipur da sing tam masi yam nungsina na ipai pu haktak tagi leimina jarakpani adu handak ikhang khangudana India government amasung NSN IM na peace talk ni hadan sahi kun thoi rom makoi no wari sarakpa matam da framework agreement ni hadan makoi na sangsel leiba khongjang asida wari sabasu loire haiba RN bi no wari sabal loire bun mak loisan nei hairakanda maduda yauri bo wafam do ngasi bo phongdoktana thamba haibase masi puksen sengdaba India government gi thausilamani tamasi yamna thengjilla abanina Manipur da leibiriba irepa iramna masida pokba chawba sigadoriba bureaucrat officer sing IS officer sing doctor sing engineer sing ngasi tumine leibiranu makoi gi level da angamba wafam phongdoktana makoi gi su makoi gi thodang lei haibase upiba matam moire haibo wafam se akoi thamjaningi Bisnupur district ki mafam kaya dasu Naga Peace Talk na lamda masida kaiba pibe yaroi haiduna chiksel mifam chathanake. Joint Committee on Manipur Integrity Moirang Subdivision na Kokomi ga kutsam naduna Moirang gi Okshongbung Kwakta Tera Khongsangbi Khudik pida mafam adugi miyam na chiksel mifam chathake. Miyam na chiksel mifam phamba loiraba matung tidim lambi da human chain semduna khongjang changsan ke. Bisnupur Public School ki Mahiroi Singh nasu tidim lambi da human chain semduna khongjang changsan ke. Mahiroi Singh aduna Manipur gi saktam kaibi yaroi Naga waroi sina lamda masida wakai purakanu haiba kholaw kayasu lauki. Uripo Khaisnam Lekai amadi Uripo ki Meira Paibi kaya nasu chiksel mifam chathakre. Mifam asigamari lainana Brilliant School, Ibotan Sana Higher Secondary School, amadi Heritage Convent School ki Mahiroi kaya na Human Chain Sing semduna Khongjang Sing changsan ki. Khongjang manungda NSN IM ki waroi sinda Manipur ki ngamkai kaibi yaroi Long Live Manipur amadi waroi sin miyam da khanghalu haibu kholaw kaya lauki. Kokomi gi lamjing makhada coordinating body khurai ga khutsam naraga Moirang Kampu Sajeb makhale kai nupi lob top khunau Meira Paibi amadi Moirang Kampu nupi thongdang lob ahum punduna chiksel mifam phamkre chiksel mifam adu loiraga miyamna Moirang Kampu thong the human chain semduna Long Live Manipur Manipur gi saktam kaibi yaroi amasung Indiana Manipur thugai na basin ganu haibu kholaw kayasu lauki. Manipur gi ngamkhai kaibe yaroi haina coordinating committee Manipur integration komina changsiliba khongjang bu sogat po oina liwa lambi ahong sangbam lekai dasu lekai asigi young development association amadi yaifakol nupi marup na sinduna chiksel mifam phamkre yaifakol nupi marup ki sanglen da chathakiba mifam aduda sarug yakiba ima singna Manipur gi ngamkhai kaibe yaroi Naga Peace Talk ki waroi sina ngamkhai sokpa yaroi haina kholaw lauki. Manipur Legislative Assembly gi akhanaba mifam ama kaubiyu haibada lengakna yadaba asi aronba agenda ama leirabra haibagi chawna chingnaba lei haina Manipur Pradesh Congress Committee gi maikaidagi thamlakli security force singna khurak hangdana leiriba Imphal mayolda bom pokhai kiba thongdok adugi matangdasu enquiry tawgadabani haina su lengaki mafamda MPCC na taksilakli
Congress Bhavan da Paumi Singa Unabada MPCC gi Wangang Loisu Oidiba Sagnaraba veteran politician Okram Joina Hai Naga Peace Accord ki Waroishin Lakpagi Tanja Asida Hiram Amatada Manipur gi Saktam Kaihan Bayaroi Haiba Wafamasi Cabinet ta Wareb Logadabani Warebadu Government Resolution Oina Akhanaba Assembly Mifam da Putoktuna Kupna Khanaraga Achet Pafireb Loba Haibasi Hauzik Oidiba Fibum Asida Kwaidagi Maram Jaba Thorangni Adubu, agenda laite haiduna laithokpa asi laibak thibani amaramda akhanaba assembly mifam aduda MLA humfumak saruk yananabagi magi party now with magi party na daita logadamni mifam yaudaba MLA sing adu state asige aruba tangkak lakpada laithokpagi damak action logadabani hainasu joina phungdoki Nakalamuramda Naga People Front NPF Hariba Party Asigi Constitution da Naga Taba Mafam Sing Punsin Bahaiba Wafam Asiga Luinana Manipur ge Saktam Kairak Payaba Wafam Yauri Mikhal Mamangda BJP gi Luchingba Singna Naga People Front ka Chatmin Naroi Haina Thazaba Pikraga Mikhal Matungda Party Asiga Chatmin Nabatanatana Hausi Goirakli Bafiba Masida Center gi BJP gi Luchingba Lengak Amadi State Lengak Anigi Marakta Aronba Agenda Ama Lairabra Haibagi Jingnaba Asi Hena Lakpani Haina O Joina Fungdorakli Ngasi lariba Manipur Assembly se masina hausina Manipur ki praja punamag represent tawribane kokomina Congress party na naga Communist party na represent tawte the house represent the entire population of Manipur. The house mirror the hope aspiration expectations Manipur praja ki adu agadi hujiki goire ba chamam da bafiba masis da house na wari low ba hai ba se onthong na maram sa ba onthong na simba port na mane hujik lariba state cabinet na biren government na sina wari um logada bani wari adu lawraga sarkar gi resolution noina puto some of these spokesperson told earlier in the press aku agenda laite do government agenda do lairena because agenda is the government agenda that a government resolution will be discussed and passed by the house. Adu it agenda later. Adu agenda later na hairi buadu laibak thiba wafam ni haina ai lawe deployment mayam ama hi torobakan da simis na khangde ga haiba adagi election gi sibai la imni ga haiba han gimni ga na hairi singche masina we have the daw second agenda amasin ju phumi bra ji singnaya Northeast India Development Party NAIDP gi State Senior Vice President Oina Thawpuramba Amadi Haukiba Taratare Lak Suba Inner Lok Sabha Parliamentary Mikhal da Party Asigi Mirep Oikiba ex-MLA RK Anand Party Asidagi ngasi tokre Party Asigi Wangangloi ama Oina Wangang bada athingba kaya leibana State Asigi achauba issue oiriba Naga Peace Talk ki matangda Mangzil Thana chatpa ngamlaktabadagi phibam amada lakpadagi khongthang asi lorakpani haina RK Anand na phongdorakli Kwakaithel Akham Lekai da leiba mahakki yumda Paumi Singa Unabada RK Anandna Regional Party ama oina state asigi issue lakpada tawfam thokpa thokdang lobagi mami nembadagi party na lude haiba wafam asi lakpani Manipur da natana Assam amadi Arunachal Pradesh ta leiba miyam gi thamoi shokhan bayaba peace talk ki process asi khudakta center na thingzin gadabani haike Mana makha taraduna Waroisin asana Manipur gi ngamkai kaihelaklabadi English singani amada thokiba Jun 15 gi iho adudagi saruk chama hena kanba iho karigi thokloi doribano ngasi hayengmak lengak asana civil society amadi MLA MP Singpun Sinduna Prime Minister gi thong thinanaba thorang lobiyu mahaksu mangjil thana saruk yagani haike Oi moi miyang with samina de have that in the hamakta soi miyang with samina ne lautok saram say should mujurman ko NAIDP the mangjil thana satpang amuktaba miyam sangsi nuai jida vibe ta pensiro miyam sangsi da head of the party thado kusina kwaidi fabra tanjas da tangkak se the Manipur yam critical or kan se party ni haidna koi na haining ba khoring miyam se restriction miyam se bound roga koi da tonung miyam ma henjan na torbi wan de tobum tho em kan ba miyam sing tu ba tong mangtru di I'll not be doing justice to the cause. Movements it out in Kalyaduna. Lenga ki Dr. Singh na private hospital da ahen bathabak oina puri ba Singh asi mathang chahi lising ani kungi January amadagi lebnanaba International Peace and Social Advancement IPSA gi maike dagi khanghalakle ngasi ke sampata le by IPSA gi office ta Paumi Singha unabada loop asi gi secretary organization oiriba Waikhom Rabina
Rims ki makok thongba authorities singi ayaba yaudana Dr. Amana casualty thingzinbagi wathok ama thokiba adu laibak thibani. Dr. Amana mahaki apamba tawningbata tawba asada lengang na mityeng changduna chairak pigadabani haiki. Mahana makhatana Manipur da ladiba lenga ki Dr. Singna lakadoriba chahi lisingani kungi ahanba numitagi lenga ki Dr. Singna private hospital da pubat thengnarabadi maming mathaga luinana miyam da khanghangani hiram asida lengang nasu akan mityeng changbiyu haiki. Nakalamuram da lenga ki hospital singda tongan ba layong singi test toba ultrasound lobuna chingba kaya asida akaknaba matam thambagi chatnabi laidiba asisu lengang na mityeng changduna pung kunmari miyam da service phanghangadabani haiki. Loinana Dr. Singna layeng ba matamda makoi gi khusabi clinic singda test tawnanaba thabagi thawong asisu tokadabani lenga ki hospital singda khuzukhulai kaya lairabasu mapanda test tawnanaba thariba asi maram karigino. Khuzukhulai sudaba yaurabasu madu lengangna athoba matamda mityeng changadabani haiba wafam thamlakli. Asuk saukraba Manipur gi lemjaningai oiraba hospital asibu mane hekta supreme tawba yabagi mongda tawgibasi ipsana taraina logde maram maduna leipak miyang khangna rims ki authority na bana tawjaruba thawdoktugi sapsaba dandi madi ipsagi site gi pihaningi January gi tang amadagi private hospital da leibiriba government gi doctor sing mangakanba haigadra usit thoidaba haigadra paisa du ki khalaga satpiribra Manipur government gi makha da leba doctor kayana ngasidi Manipur khunai gi lairaba mayam se telang khumbina thamna sabugum tapna sasalakne maram maduna tang amadagi private hospital da lebidunaba ningsingjari medical gi line da ipsana lisang sitna thamjarakpa miyengdugi manungsanna makhoibusu aikhoina leipak miyamda mana leiramiba hospital dugo konana miyamda lauthokjagani matamduda sakmai adrigi isilinauni haibigi wakhalol ipsana yengtaba yai. Lamboi Khongnang Khong da chathariba International Textile Expo 2019 gi ngasi marini chanba numita stall famba singna masa gi potchai puduna hanakre. Impact News na Expo asi chathariba Lamboi Khongnang Khong da leba Manipur Trade and Expo Center da changsalubada stall famba sing masa gi potchai puduna thokna rakpa thengnaki. Karigidama Expo da saruk yaba toklibano hanglubada lamdamasada ladiba irang asigi yenglaga tokpani haiba wafam fongdoklaki. Hiramasigi matangda stall in charge oiribi mar kaubi amana fongdorakpagi matungina stall famliba miyoi sing masagi pot puduna chatkiba asi laibak thibani karigidamakta potchai puduna chatlibano haibasi mari lenabasingne yengsinbiyu haike. Stall mapu singna potchai hontokna ringaida stall manungda short circuit thokpadagi miyamda mi paiba poknaki. Expo asida stall famliba singna Hanakiba asigi matangda ningsingba yabadi koko minangarang expo asi matam khara yeithoknaba sililangliba singda pauzil kiba laikhrabani. Athingba gumba kari sulete ngasai mera paibila ngasai mapanda ado moina request tawbadi la request to da koina so moida so request tawe ado araga so koina dikari su haide ba moi tho o moi chatlo haiba kari su leite ba ko moina mera paibila haiba ta ba jan ni kadai de no lambi da oi bani na ko o ba khang khara leiram gani aduge ado moi chacharage haina moi thokrakpan Mayam amuka na taram dokchari bulletin asigi makhata ba pau miyam da pizari Manipur lenga ki makhada leiba tongan ba college singi students union election ngasi college singda ingna tapna pangthokna kre election asi Manipur gi tongan ba mahirui loop singna magi mirep sing puthongna duna college singda mai pakna na ba honaki candidate amadi makhoi bu sagat pa singna so vote asibu mai pakna na ba ngamjaba pambai kaya sizinaki hiramsigi matang de impact news ki reporter elangba musuk amadi camera person iro mosa dagi akhanaba paudamama ngasi asi Manipur lenga ki makhat laiba tongan ba college singi student union election gi numit ni haiba election asina mahiroi khunai asida kari kanaba pibage amadi election gi hojik chathaiba mong matau sing asigi matangda akoi Manipur gi tongan ba laiba college singi mahiroi singa unaduna wari sabi tanja adu lojage bosina akoi gi chhatra singda kari kanaba pina khale Haidi political gida moida aphabaromna lagna bagida haidi college tagi hauna takpi banyana lo moida haraga koya tawbangam da bagay do moida haraga boina mayam luchimba moiraga mateng pangwam kanabada haragadi moigi
खरा मी थेंगनबो ngambagi chang khara hengalhanba communication skill khara hengalhanba si mangaire do awan ma porokna Manipur se change tawna ba na matam da koi college ki su sigi election si yam daka lai hai tare college ki oiba afaba mi khanba phangba se si yam nuai wada pa leibdo akoina directly principal do iro head of department do iro haibado pharakta na tarsu moina koi representative oi dindana college gi oina ko phattena sonthare na khanba thabok to mana inkhat pangam doine haina khale agi wakhal ꯁꯟꯁꯤꯗ ꯁꯥꯇ꯭ꯔ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯜꯂꯒ ꯇꯧꯕꯁꯦ ꯁꯤ ꯐꯩꯌꯦꯅ ꯈꯟꯕ꯭ꯔꯥ ꯐꯠꯇꯦꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯗꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯁꯤꯟꯖꯕꯅꯤ ꯑꯗꯨꯗꯤ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯤ ꯃꯌꯥꯝꯅ ꯊꯕꯛꯁꯦ ꯃꯤ ꯑꯃꯈꯛꯇꯪꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯤꯁꯦ ꯃꯌꯥꯝ ꯄꯨꯟꯖꯜꯂꯒ ꯍꯥꯏꯗꯤ ꯁꯤ ꯇꯧꯁꯦꯅ ꯇꯥꯟꯅꯕꯗ ꯃꯤꯗꯣ ꯌꯥꯝꯃꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯣꯛꯁꯤꯃ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤ ꯇꯧꯔꯁꯦ ꯈꯣꯠꯂꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯌꯥꯎꯁꯜꯂꯛꯄꯗꯣ ꯑꯗꯨꯅ ꯐꯩꯌꯦ ꯈꯜꯂꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯔꯗꯤ ꯂꯨꯞ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯐꯪꯗꯕꯁꯨ ꯌꯥꯏꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯩꯁꯨ ꯍꯩꯁꯨ ꯍꯩꯇ꯭ꯔꯦꯗ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯈꯔ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯗ ꯇꯧꯒꯗꯕꯅꯤ ꯁꯤꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯒ ꯃꯤ ꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯉꯛꯄꯁꯦ ꯁꯤꯃꯁꯨ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯤ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯁꯥꯇ꯭ꯔꯁꯤ ꯌꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯗ ꯈꯔꯗꯤ ꯋꯥꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕꯗꯨꯗꯤ ꯇꯧꯈꯤꯗꯦ ꯑꯩꯈꯣꯏꯅ ꯕꯦꯁ ꯂꯦꯚꯦꯜꯗ ꯇꯧꯋꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯀꯦꯟꯗꯤꯗꯦꯠ ꯈꯔꯗꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯆꯥꯛ ꯑꯣꯡꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯒꯤ ꯄꯥꯎꯒ ꯇꯥꯏꯀꯣ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯦ ꯁꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯐꯠꯇꯦꯅꯗꯤ ꯂꯧꯖꯩ ꯍꯥꯏꯗꯤ ꯃꯥꯅ ꯀꯥꯅꯤꯡ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔ ꯂꯩꯔꯛꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯚꯣꯠꯇ ꯆꯥꯕ ꯊꯛꯄ ꯑꯗꯩꯗꯤ ꯚꯣꯠꯇ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯍꯧꯔꯛꯄꯁꯤꯗꯤ ꯁꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯦꯅ ꯂꯧꯖꯩ ꯑꯗꯨꯒ ꯌꯦꯟꯕ ꯈꯣꯠꯄꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯇꯥꯕꯒꯤꯗꯤ ꯑꯗꯣ ꯏꯁꯥꯃꯛꯇꯗꯤ ꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯍꯤꯟꯖꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯦꯟꯕꯁꯦ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯂꯣꯟꯅ ꯑꯗꯨꯝ ꯇꯧꯅ ꯁꯤꯟꯅꯩꯌꯦꯕ ꯁꯨꯝꯃꯇꯪꯒꯤ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯕ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥꯁꯤ ꯃꯌꯥꯝ ꯆꯪꯍꯟꯕ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯒꯤ ꯁꯦꯟꯗꯣ ꯃꯌꯥꯝ ꯆꯪꯉꯃꯤꯅ ꯀꯥꯍꯧꯗꯕ ꯃꯤꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯑꯣꯏ ꯀꯣꯂꯦꯖꯇꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯣꯂꯦꯖꯇꯒꯤ ꯐꯖꯅ ꯁꯦꯡꯅ ꯇꯧꯔ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅ ꯍꯌꯦꯡ ꯊꯣꯛꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯅꯕ ꯃꯅꯤꯄꯨꯔꯁꯦ ꯆꯦꯟꯖ ꯇꯧꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤꯁꯨ ꯁꯤꯒꯤ ꯏꯂꯦꯛꯁꯟꯁꯤꯁꯨ ꯌꯥꯝ ꯃꯑꯣꯡꯁꯦ ꯌꯥꯝ ꯍꯥꯟꯅꯗꯩꯗꯤ ꯌꯥꯝ ꯐꯖꯅ ꯑꯣꯟꯕ ꯄꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯅ ꯍꯩꯖꯥꯟꯅꯕꯗꯤ ꯈꯤꯇꯪ ꯇꯧꯗ꯭ꯔꯦ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯊꯤꯡꯕꯁꯨ ꯈꯔ ꯂꯩꯕꯅꯤꯅꯀꯣ ꯍꯣꯏ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯩꯅꯦ ꯍꯣꯏ ꯑꯃꯔꯣꯝꯗꯕꯨꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯣ ꯁꯨꯝ ꯑꯗꯣ ꯀꯣꯂꯦꯖꯀꯤ ꯕꯣꯠꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯗꯔꯒꯀꯣ ꯆꯥꯎꯅ ꯇꯧꯍꯟꯅꯤꯡꯉꯦ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯖꯒꯗꯕꯅꯦꯕ ꯑꯃꯔꯣꯝꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟꯒꯤ ꯁ꯭ꯇꯥꯏꯜꯗꯧꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯔꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯞ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃꯁꯨꯡ ꯑꯗꯨꯗꯤ ꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯃꯥꯁ ꯍꯥꯏꯗꯤ ꯃꯤ ꯑꯃꯗ ꯀꯩꯅꯣꯝꯃ ꯑꯆꯥ ꯑꯊꯛ ꯄꯤꯕꯗꯕꯨ ꯑꯣꯏꯔꯣ ꯃꯤꯊꯥꯏ ꯑꯃꯇꯪ ꯄꯤꯈꯤꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯔꯥꯏꯠꯁꯦ ꯃꯥ ꯃꯅꯤꯡ ꯇꯝꯖꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯃꯅꯤꯄꯨꯔ ꯑꯁꯤꯁꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯂꯦꯛꯁꯟ ꯍꯥꯏꯕ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯇꯝꯗꯒꯤ ꯇꯝꯕ ꯑꯁꯤ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯏꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯟꯐꯤꯌꯔ ꯃꯤꯟꯁ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯗꯝ ꯀꯌꯥ ꯑꯃ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯝꯃꯛꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯏꯔꯣꯝ ꯃꯣꯆꯥꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯏꯁꯥ ꯑꯃꯃꯨꯁꯨꯛ ꯖꯤꯄꯤ ꯀꯣꯂꯦꯖ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯀꯦꯁꯂꯦꯁ ꯑꯥꯏꯂꯦꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯩꯕ ꯀꯔꯥꯡ ꯑꯥꯏꯂꯦꯟꯗ ꯇꯨꯔꯤꯁ ꯍꯦꯟꯒꯠꯅꯕ ꯑꯃꯗꯤ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯐ꯭ꯔꯤ ꯋꯥꯏꯐꯥꯏ ꯐꯪꯍꯟꯒꯗꯧꯔꯤ
ꯊꯥꯁꯤꯒꯤ ꯇꯔꯨꯛꯇ ꯗꯦꯜꯂꯤꯗ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯦꯋꯥꯔꯗ 2019 ꯈꯨꯠꯁꯤꯟꯅꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯤꯁꯤ ꯅꯤꯇꯥ ꯑꯔꯥꯝꯕꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ आइलैंड अदुना डिजिटल ट्रांसफॉर्मेशन अवार्ड फंगलखिबगिदमक डिस्ट्रिक्ट असद लेरिबा मियामदा नीतागी माइकेदगी थागतखि उनबा अदुदा नीताना मखाताना प्राइम मिनिस्टरना पामलिबा डिजिटल वर्ल्ड अहनबदा मियामना पुन्ना अमत ओइना सरुक यामिनदुना अवार्ड कयाना लौबा ngamnabasу honnaminasi haikhi उनबा अदुदा सरुक याकिबा डिपार्टमेंट ऑफ इंफॉर्मेशन टेक्नोलॉजी की डिस्ट्रिक्ट मैनेजर ओइरिबा प्रशांता ओइनामना टेक्नोलॉजी की रिवोल्यूशन असदा मियाम पुन्ना अमत ओइना चटमिनदुना सेंगत सागतपगी थबक पाइखतप मतमदा मियामना अयेतप पिबिदना मतेंग पांगबियु हाइना पाउजेलकली ईस्ट इंडिया ना हेना अखोगी रेस्ट ऑफ इंडिया दगी हेना डिजिटल पेमेंट सिगी अडॉप्ट तौबा दगी अखोगी प्राइम मिनिस्टर की मागी ड्रीम से सी योखना बखना बद नॉर्थ ईस्ट इंडिया ना हेना चाव थौदांग लवे ना माना अदुबा एक्नॉलेज तौबिगिबा अखोइना पोरइबा अवार्ड से अखोई डिस्ट्रिक्ट की अवार्ड नेबा आई इसा मितुमदगी अवार्ड ने लौबिगनो डिस्ट्रिक्ट की ओइना फंगबा अवार्ड ने अदुना अखोगी इट इज अ मोमेंट ऑफ ग्रेट प्राइड फॉर द डिस्ट्रिक्ट दैट वी हैव बीन एबल टू गेट दिस अवार्ड थासिगी तरामाथोइदगी हौरगा कुंट्रा फाउबदा तमेंगलोंग नोने कामजोंग अमदी उखरुलदा नुमित कुन्नी चुपना चाथगदौरिबा जापानीज एन्सेफेलाइटिस वैक्सीनेशन कैंपेन की मांगोइनना मीडिया सेंसिटाइजेशन थौरम पांगथोखरे लाइना असिना नारबा मतुंगदा फहननबगी हिदाक लेतबता नतना मिसी मिना नत्रगा पुंसी चुपा सोइनाइ हनबा ngamba साथीबा मखलगी लाइना ओइबना चाही अमदगी तरा मंगा फाउबगी मनुंगदा लेबा अंगांग सिंगबु मतम चाना जेए की टिका कापथोकपियु हाइना हेल्थ डायरेक्टर डॉक्टर के राजोना फोंदोखरे फैमिली वेलफेयर डिपार्टमेंट तपांगथोकिबा थौरम अदुदा सरुक याकिबा डायरेक्टर राजोना कैंपेन असिगी मनुंग चन्ना चिंगी डिस्ट्रिक्ट मरी असिगी खुल चामरी कुंट्रा तरेता सेशन लिसिंग अमगा चामरी कुनिपान हांगतोक्तुना आशा वर्कर चंगा हुमुद्रा एएनएम चामा निफुमाथोइना टिका कापगी थबक असि चथगनी स्कूल चनिपान निफु हुमदोई कवर तौगदोरिबा कैंपेन असिदा पुन्ना बेनिफिशियरी लिसिंग हुमुद्रा मापनगा चनिपान कुंट्रानी थोइदा टिका कापनबगी पांदम थमली हाइखि महारा मखा तारदुना होखिबा चही सिंगदा लाइना असि चिंगी मियामदा नाबत थेंगनारक खिद्रबसु अयिंगासागी चांग हेंकलकपना चिंगदसु का हेना कांखलकपा अमसुंग हाइजीन अमदी सैनिटेशन वाटपना लाइना असि पोखनबगी मचाक ओइरखले हौखिबा चाही लिसिंगनी तरा निपान द लाइना असिना नाबा मियोय मरफु हुमदोय लेखिदबगी मनुंगदा अहुम सीखिबा अदुदगी का हेना हेंकटना चाही असिगी ओइना हौजिक फावदा लाइना असिना मियोय चहुम निफु निथोय नाहनबता नतना मियोय तरुक सीखरे हाइखि नौना कैंपेन चथगदौरिबा डिस्ट्रिक्ट मरी असिनतना अतै डिस्ट्रिक्ट सिंगदसु तमथीरबा लाइना असिदगी ngaktoknaba प्राइमरी हेल्थ सब सेंटर कम्युनिटी हेल्थ सेंटर अमदी डिस्ट्रिक्ट हॉस्पिटल सिंगदा रूटीन इम्यूनाइजेशन चथरी हाइना महाकना फोंदोखि ख्वाइदी हाना डिस्ट्रिक्ट मरी सिदा तौगदौरिबिनी ममांगदा अमुक्ता कापखिद्री जेसी काप मतुंगसिदा कोई कैंपेन जी तौर मतुंगदा कोई रूटीन इम्यूनाइजेशन है नुटी की इम्यूनाइजेशन तौब अदुम होरनी 9 months ऑफ अंगांगसिना 9 months से सुरपदा डोज अमा कापकनी अदुगा मथंगदना कोई 16 to 24 सुरप मतमसिदा डोज अमा कापकनी समाय तौदना कोई रूटीन इम्यूनाइजेशन दा कवर अदुम तौरगा सकनी प्रजासिंग हाइजनिंगबसी यकोई लेरिबा सिंगी डिस्ट्रिक्ट मरी सिदा हाइबि तमेंगलोंग नोने अमदी कामजोंग उखुल सिदा लेरिबा सही अमदगिना सही तरा मौगी अंगांग मसा स्कूल चत्रिबा चलबा बाउजी लोइना पुथोगा फजना जापानीज इंसेफेलाइटिस वैक्सीन जी कापियु समाय तौना तमथीरबा अनाबा हिदांग लेत्रबा अनाबा से मसिदगी ngathokसी केसो सामुल अमलान ब्लॉक अमदी चिप एसोसिएशन की अपुन बकांगमु अमना सगांग पीएचसी मथौ निंगथीना तौरिब्रा हाइना यंगसनख्रे यंगसिन खोंगचत अदु हौखिबा नोवेम्बर मरीदा टीवी चैनल अमदा सगांग पीएचसी मथौ निंगथीना तौद्रे हाइना फोंदोकलपगी यंगसिन खोंगचत अदु चथखिबने अदु पीएचसी अदुदी मथौ निंगथीना तौदुना लेरंबा थेंगनारखि हाइदे केएसओ सामुल अमलान ब्लॉक की एजुकेशन सेक्रेटरी डेविड कोमना हाई असिगुम्बा नाकल अमखक्तगी ओइबा पाउ असि फोंबिगनो सगांग पीएचसी असि मफम असिगी मियामगी दमक चाही 10 गी ममांगदगी 24/7 मथौ निंगथीना तौरिबा पीएचसी नि हाइखि
Imphal West District Commando Team na lokhat pacheksil thorangi manung channa Imphal gi akoibada thi humbagi thabak chatakre. Imphal West ki additional SP Operation Amarjit Lamabam gi miting makhada Imphal West Commando OCP achobana luchingba kangbu amana ngasi ayupung nipan dagi mapan makhai fawba thi humbagi thabak adu chatakhibani hairi. Thi bahumba aduda miyoi chahumrom verification chathaki verification aduda masagi saktak che sudaba miyoi taramathoi phagat kibaga luina na makhata ba wahang pahong chathanaba City Police Station da pukre hairi. Amaram the Imphal West District Commando Team na lokhat pacheksil thorangi manung channa andro parking ya koi bada thi humba gi thabak chathakre. Imphal West ke additional SP Operation TH Krishna Tombi gi miting makhada Imphal West Commando amasung nupi police personnel single luina na ngasi ayupung mapan dagi mapan ga minute nifu fawba thi bahumba gi thabak adu chatakhibani hairi. Thibahumba aduda miyoi marfudra mari rom verification chathaki verification aduda masagi saktak che sudaba miyoi mari fagat kibagal loinana makhataba wahang pahang chathanaba porompat police station da pukre. Imphal East District Police KSP Jogesh Chandra Haubizam na Lujingba District Commando gi apunba kangbu amana tha sigi tang mangada thangal kaithel da bom pokhaibada soklaba police personnel singda sel gi mating pangkhre haina chirolamada khanghalakli. Imphal East District Commando na UNLF ki active kadar ani phare hairi pharba miyoi ani adudi Urup Chingale kaidagi MD Nizamuddin Chahini Futaru apokpa MD Wazid Ali amasung Kairao Wang Kemdagi Chinga Kham David Mitai Chahi Kuntrani Thoi Apokpa CH Thoi Bani. Impact News na fangba pau gi matungin na akaknaba pau ama fangbadagi Imphal East District Commando gi additional SP Operation TH Krishna Tombi gi miting makhada Imphal East ki Commando OC Y Sakti Sen na luchingba tim amana ngarang nungthil pung mari rom taba matamda singjamai chinga mathakta leiba Royal Enfield showroom gi mamangdagi phagat khibani. Pharaba miyoi ani ase singjamai da leiba dukan singda paisa lobada Chennai haiba khangbangam le hairi. Pharaba miyoi ani asina sizinaramba gari ani su phagat bangam le. Loinana makhatana wahang pahong chathanaba singjamai police station da sinakre hairi. Kaithel Manbi Police Outpost में दे लेबा community hall da masak khangdaba nan Manipuri amagi asiba hakchang haukiba November 3 ki numidang pung 3 makhai khara helakpada lerambadagi thengnabadagi Parsi Police Station na so moto case ama register tawduna investigation chathaba haukre hairi. Hariba miyoi asi feet manga inchi 3 wangi masapai kuchumui u machugi long pant amadi angobada light brown na strip chatpa full shirt ama litli hairi asi bahakchang examine tawnabagi damak rims ki mock ta thamkre. Imphal East District ki Irilbung Police Station gi manung chanba kongbo uchekonda Yumama Maina Chakre. Thokdok Thokpam dagi Impact News na fangba pawda thokdok asi ngasinong tilpung ani makhairom taba matamda thokibani. Thokdok aduda amakcham Risikanta Chahi Kunmari apokpa amakcham Bhorot Kaubamiyoi amagi yumgi ka ama maina tumna chakhi. Mai chakpagi paw hek phangbaga Manipur Fire Service ki kangbu sing mafam aduda laktuna mai kanbagi thabak chatakhibaga loinana mai chakpa adu matam chana kanbangam hauki. Thokdok Thokpam da Irilbung Police na mafam aduda laktuna yengsinki mai chakpa adu short circuit tagi oiramba yai haina thazanari. Thokdok aduda lupa lak tararongi malchang amangata thoki hairi. Manipur State Commission for Women Act 2016 Section 10 Z gi makhada commission asigi kangbu amana Central Jail da leiriba nupi inmates sing na thengnariba khudong chadaba sing yengsinkre. All Lambulen da leiba Central Jail da chathakiba yengsin khongchat aduda MSCW gi chairperson Dr. Binota Mainamna Luchinkhi yengsinba aduga mari lenana Dr. Binotana nupi singi hak kanjanaba amadi nupi singbo awang bathakta pukhanaba leiba commission oibana nupi inmates sing na thengnariba awanungai yengsinbani. Nupi inmates sing asigi marakta khutsa haiba lairiki mangal amadi social status kayang wangna leibagi haibadu khangdoktuna
hena khumang chausanaba honagani haiki. Punsigi tangkak amada soikraba makoigi punsibo achumba lambida lamjingduna karamba tangkak fawba pukhatpa yabage haibadu khangtoknaba honagani. Loinana inmate sing asiga haktengnana wari sadana awanungai khangtokpa asina gender policy sembada chawna mateng oigani haina Dr. Binotana Makhatana phongdolakhi. Ngasigi yengsin khongchat adura jail gi SP K Kunjikeshwar su sarukyakhi. ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯨꯃꯦꯟ ꯀꯃꯤꯁꯟꯅ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯅꯧꯅ ꯁꯦꯝꯖꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯤꯉꯩꯁꯤꯗ ꯖꯦꯟꯗꯔ ꯄꯣꯂꯤꯁꯤ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯇꯧꯕ ꯌꯥꯕ ꯑꯦꯔꯤꯌꯥ ꯈꯔꯁꯨ ꯑꯩ ꯄꯨꯠ ꯑꯞ ꯇꯧꯍꯧꯖꯅꯤꯡꯕꯒꯤꯁꯨ ꯉꯁꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯇꯥꯟꯖꯥ ꯑꯗꯨꯅꯦꯅ ꯑꯩ ꯍꯥꯏꯖꯕ ꯇꯥꯏ. Women and child trafficking among tribals means of protection haiba hiramda nomagi oiba state level seminar pangthokre. Thoramasi Ministry of Tribal Affairs ki mating makhada Tribal Research Institute Manipur, All Tribal Students Union Manipur, Atsum amadi Social Welfare Department kapuna khursam naduna Chingmerong dalaiba TRI gi auditorium hall da pangthokibani. Ngasigi thoramadu da saruk yakiba Atsum gi President Vareyo Satsangna Macha Singbu Mahitam Haningba Lairaba amadi Mahaygi Mangal Watpa Mama Mapa Oibasingbu Traffickers Singna Longnam Tauduna Angang Singbu Natabalambi Dalamzingli. Mapalamda Mahima Singliam Natamhangani Amadi Tabak Tohangani Haina Chatkiba Angang Nupi Machakaya Mankiba Amadi Natai Chadana Lairamba Kaya Miam Natingnari. Asugumba Kudong Chadaba Sing Asadagi Kalhona Ba Mama Mapa Oibasingbu Ningtina Kanganabagi Wakalolda Seminar Asi Pangtokpani Haina Mahakna Fundoki. Nakalamuromda ngasigi thoramadu da saruk yakiba TAN Hillski Additional Secretary Let Kugin Haukipna State Amadi Center Lengakna Mahima Singh Tamnanabagi Damakta Piriba Kudung Chaba Singh Asi Lauduna Mahi Tamnanaba Honasi Maikom Upa Trafficker Singh Dagi Kananaba Ekoi Punna Honaminasi Haina Mahagna Apil Tauki. Ngasigi thoramadu da State Child Protection Society Social Welfare Department ki Program Officer Mala Lisham Amadi Sandhyarani Mangsatabam Amasung FXB India Suraksha gi Project Officer KH Shunil Su Sarukyaki. All Tribal Students Union Manipur, the DRI in partnership with Social Welfare. Sipullaga Shinbishina Manipur da especially tribal areas da uchiki women and children. She traffic to bishe due to lack of information. Poverty, lairabam machasing se mayam larik tamhange thabak pige na mapanda yam challaga brothels ta ko nadraga mafam tunga maphataba chakada atum thamme ba thamaga traffic tawraga adu bisi tribal population yam grabane adu no koi khra sensitize tawraga awareness ka kino seminar tawraga means of protection se kamaina tawrati phagadra hai se nupi macha adigi mama adigi activists mayambu awareness piraga sikap social media se Meghalaya dagi mangkiba miyoi ama state asidagi phangkibaga loina nangasi National People's Party NPP Manipur state ki khuthang da mahaki imung manung amasung Meghalaya gi Jowai Assembly constituency gi MLA Wailad Miki Selada khursinakre harba miyoi asi chahi asigi October 13 da mangkibani miyoi adugi mamingna Doyen Sunakawi chahi humphumanga rom sure Mahak Meghalaya gi Jowai Assembly constituency gi West Khasi Jaintia Hills ki Thatlasken block ki manung chanalaiba Mukla Omlang Short dagini. Jingmerong dalaiba classic grande da pangthoki ba kutsinabagi thoram aduda Meghalaya gi Jowai Assembly constituency gi MLA Wailad Miki Seilan Nahai Mahaki area dagi mangkiba miyoi amabu state asida tek takaidana thambirambagi damak Manipur gi laingak state asigi miyam Police NPP gi mihud Deputy CM Y Joy Kumar amasung state asigi NPP gi members singi mafam da thagat ba phongdokli Loinana state asigi miyam gi hospitality asuki matik thaganingai ni haiki We have found him. He is here with us. So here I would like to thank who has really extended their helping hand. Thank especially to the people of Manipur. I think it's because of them. Because we were starting losing hope because it's almost a month now. But we have that hope because we know the hospitality and the nature of the Manipuri people. So I think today he's here with us is because all of them. Because I have heard from him that they used to give him shelter, they used to give him food and all. So on behalf of myself and from the family and even I was speaking to our
our Chief Minister, Shri Conrad K. Sangma, Chief Minister of Meghalaya. I was speaking to him on the phone because he also has helped us a lot in this. I informed him that we have found our man. So he also said that please express my gratitude to the people of Manipur as well. Citizen Council Manipur na sana konung ukal amasung UFO gi matenga loina na lamdam asigi umanglai Lifeform Land Club amasung Community Hall singda pena yakairol santokpagi thodang makha sathaba oina mic speaker amasung pena yakairol gi sehek yaw raba pen drive yenthoklagani haina council asana phongdorakli Manipur Press Club tanga sinung til pawmin singa unabada Citizen Council Manipur gi President SIS Nanda Mangang na haikibada Pena Yakairol Santokpagi Khongthang asi chahi asigi January kundagi Thobal AC Khangabok AC amasung Wangkhem AC da leba umanglai Lifeform Land Club amasung Community Hall kharada mic speaker amasung Pena Yakairol gi sehek yauraba pen drive yentoktuna hawdokhibani Khongthang asigi sarukama oina mafam tara mari da mic speaker amasung pen drive phanghanki Mafam kayada haiba Pena Yakairol se santomi basingje I na ngasi haja ningi si santoi binba singsibudu aikoi council na thagatsari iroina na aikoi na puthokjariba maye sam na harakana da akoi sana kunungi maisho puren masnam apabi mahaki maye amasung leibak miyam akhang mai khudung na tanara kanda akoi na puthokjariba maye si oina akoi na branded su akoi dum leijare masisi akoi gi council gi office tagi Lobiyu haiba wapam sima preski mang sum hongdoksari Housing asi nongmagi sanabagi pauda Homphumanga suba under 14 boys football national school games ki winner Manipur na oibangamkre ngasi khuman lampang men stadium da sanakiba football tournament asigi final match aduda Manipur amadi Jharkhand anina match ki apiba matamda panjalamata chanaba ngamnadana match asi draw tabadagi Kicks from penalty marks na match asigi aka apogi laibak lepnabada Jharkhand gi sanaroi Avinash Mundana kaurakiba penalty kick ama Manipur gi goalkeeper Bizando na ngakpa ngamduna Manipur na Jharkhand bu kicks from penalty marks ta Panjal manga mari da maithiba piramlaga chatakiba football tournament asigi winner Jharkhand na first runners up aduga Uttar Pradesh na second runners up takhe Football tournament asigi ngasi loishanbagi achamba thoram aduda Yas Department ki Joint Director KH Pramoda Devi, Deputy Director Lunkhosai Haukef amadi SEFI Observer Kanhaya Guzarga Luinana Yas Department ki masak narba miyoi kayana tournament aduda makong mathang takraba team sing aduda mana mathong kaya khudol tamki School Games Federation of India gi meeting makhada Department of Youth Affairs and Sports Manipur na yumbu oiduna chatharagli football tournament asida India gi tongan mafam singdagi lagba football team kuntrani thoina saruk yakhi Mapan Suba Kangjam Karnajit Memorial Second Division Football League King Asti Sanakiba match adu draw chatkre. Imphal West District Football Association ki meeting makhada YWC Malom na sinduna Jatharakliba Football League asigi ngasi YWC Malom gi sanabung da sanakiba Taramapan Suba League ta Sipa Sekmai gi sanaroi S Mukesh na match ki ahan ba minute panjalama chankraba matung SDC Samurogi sanaroi N Ronaldo na makoi gi swathana leidiba panjaladu match ki Yangkai manga suba minute hantoktuna match asida mayok nariba team animagna match asigi apiba matamda panjalama mam chanaduna match asi draw oike Imphal West District ki manung chanalaiba football team taret na saruk yaduna chathariba football league asigi hayeng kun amadi kun mathoi suba match sing sanaraga chatharakliba league asi loishilagani Manga Suba Sri Sri Gopal Deva Kang Tournament ki chahi humphur suraba singi oiba Super League Kang Tournament ta thangwaiban Kangkhut mai pakre Yai School Kangkhut na sinduna ngasi Yai School ki Kang Sangda sanakiba Kang Tournament asigi league amada thangwaiban Kangkhut na ahan ba hapta panjal nipan aduga ani suba haptana panjal tara homdoi punna panjal kunmathoi aduga Lako Kangkhut haingang na ahan ba hapta panjal manga amadi ani suba haptana panjal taret punna panjal tarani thoi chanbangam kiba match asida thangwaiban Kangkhut na Lako Kangkhut haingang bo panjal mapanda maithiba piki
Manipur ki tongan tongan mamapom singdagi lakpa kangkhut taret na saruk yariba kang lik asigi hayeng sanagadaba lig match amada Gopal Deva kangkhut yai school amasung CRC khundrakpom kangkhut anina lambat tongnaragani. Kuntra Manga Suba N Hazari Amadi Dr. N Tombi State Polo Tournament MPSC Team B Amadi Chinkai Hunba Polo Club Team A Kongpal Ani Semi Final Changkre. Ngasi Sanakiba Polo Tournament Asigi Ahum Suba Quarter Final ki match Saduda MPSC Team B Amadi MPSC Team C Anina Sanakiba match ki Apiba Chakar Marida Team Animangna Panzel Mari Chanaduna Matsadu draw Oikibadagi Tournament Asigi Chana Kanglon Gimatungina Ahapa Chakar Amastanabada MPSC Team B gi Sanaroi A Abung Kumana Panzel Amachanduna Matsasi MPSC Team B na MPSC Team C bu Panzel Mangamarida Maitiba PK Jathariba Polo Tournament Asigi Ngasasanakiba Mari Suba Quarter Final Dana Chinkai Hunba Polo Club Team A Kongpalge Sanaroi Leshimba Takelambam na Panzel Mari Aduga A Basantana Panzel Ahum Chandana Imphal Riding Team A Lamfelbu Panzel Taret Anida Maitiba Pibangam K Manipur Horse Riding and Polo Association gi mityeng makhada Jathariba Polo Tournament asida Manipur gi tongan tongan mamhom singdagi lakpa Polo Team Kuntra Marina knockout basis ta lamba taunari Hayeng Jatharagliba Polo Tournament asigi ahanba semi final da X Polo Club Wangkai amasung KNMM Riding School Team A Singjamaica Anisaba semi final dana MPSC Team B Amadi Chinkai Hunba Polo Club Team A Kongpal Anina lamba taunaragani Kontramapan Suba State Open Cash Prize Tennis Championship hayeng loisilagani. Tennis tournament asigi ngasisanaki ba chahi yangkai manga mathaki doubles ki final da Y Ibutombi amadi H Ibutombi anigi jurana M Dilip amadi KSH Gopichau anigi jurabo point taruk ani amadi taruk amada maitiba piram laga champion oibangamki. Jathariba Tennis Championship asigi ngasisanaki chahi nifu manga mathaki ahanba semi final da Tuleshore amadi Kangjamba Anina Lakshmi Banta amasung Dilip Anibu point taruk ahum amadi taruk anida aduga anisuba semi final dana Rakesh amasung Iboton anigi jurana Jayanta amadi Aldrin anigi jurabo point taruk mari amadi taruk sunoda maitiba PK Manipur Tennis Association ki meeting makhada lamfel pataleba Officers Club ki tennis court te chathariba tournament asige hayeng aroiba numitta sanagadaba men's open gi final da T Brozendro amadi Bhushan Haubamga chahi nifu manga mathaki final dana Tuleshore amadi Kangjamba anigi juraga Rakesh amasung Iboton anigi juraga lamba taunaragani Om Suba SS Mani Sharma Memorial 3rd Division Football League ta saruk yagadoriba the Juvenile Club Tera Sapam Lera ki Sanaroi Singda ngasi uniform sing khursinakre ngasi the Juvenile Club Tera Sapam Lera ki Sanglen da pangthukiba achamba thoram aduda changangai Jila Parishad ki member KH Rahul RK Fortune Developers ki Managing Director RK Rameshwar amadi club asigi President S Robindro Galuinana club adugi masaknarba miyoi kayana saruk yakhi Imphal West District Football Association ki meeting makhada tha asigi taradagi khurkhul awang laikai da leiba KYC gi sanabungda pangthokpa haugadoriba football league asada saruk yagadoriba the Juvenile Club Tera Sapam Lera ki coach na Rajen na oibaga luinana team manager gi thodang na KH Ingochana Lori Football Club asibul league asada saruk yahanaba honabada lamdam asigi masak narba miyoi kayana makhal makha kaya gi tingbang pirakli Juvenile Club ki thau pubiriba ahalaman punamangna ngi wakhal da phaujariba nongma natraga nongmadi sungsoi soidana ngasi sanariba
division sidagi mathang karakuna international level fawbo sanarakpagi tanja adu soidna phangani haibagi wakalda phawjai amadi soidna ju phangnamagi damakta ngasigi juvenile club ki sanariba players singsina angamba thakta honaduna lekai sigi lamdam sigi hena masak thokpa thabak thorom khrada achobu daita lobinamagi damakta club ki member punamak amadi club ki sanari punamak pusu ayana thawai hakchang yawna support tawjari Arab the bulletin asig headlines amuhanam yam thamjari Manipur lengangna akhanaba assembly mifam kaugani haina miyam da pi kiba thajaba ngasi phawba thabakta onthok tabagi thawongbu kokomina akanba muongda yaning da bafungdorakli Kokomina changsilakpa khongjang gi sarugamo aina ngasi miyamna deputy CM Y Joy Kumar amadi MP RK Ranjan gi mayumda thomjan khre mafam kaya da cheksil khongjang chatakre Manipur Legislative Assembly gi akhanaba mifam ama kaubiyo haibada lengakna yadriba asi aronbe agenda ama leirabra haibagi chawna chingnaba leire haina MP CC gi maikedagi thamlakli NEIDP की स्टेट सीनियर वाइस प्रेसिडेंट ओइना थौपुरंबा अमदी हौकिबा 33 लक सुबा इनर लोक सभा पार्लियामेंट्री मिखल द पार्टी असगी मिरेप ओइकिबा एक्स एमएलए आरके आनंद पार्टी असदगी तोखरे लेंगा की मखादा लेबा डॉक्टर सिंगना प्राइवेट हॉस्पिटल सिंग द थबक पुबगी थवोंग मथंग चही की जनवरी अमदगी लेबननबा इंटरनेशनल पीस एंड सोशल एडवांसमेंट की माइकेदगी अकन वाफम थमलखली Manipur gi tampaki mafam kaya da bom pokhaibagi thongdok thokraba matong police na checksel thorang kaya lokhali lalhobagi miyoi yauna chingnaba miyoi kaya phagatkhre